Hiram Khudingmak development Leiraba Matamda Eng Tappa Purakpa Ngamgani Haina Chief Minister YUMNAM KHEMCHAND PHONGDOKKHRE Wafam asi Navarna State asida tongan scheme kayagi makada loan gi senpam lupa crore kuntra humdo henbagi senpam sing sijinaduna kumja listing aniga kuntaruk kuntareta taugadaba thabak sing yauriba State Focus Paper 2026-27 launch tawbagi thauramda phongdokhibani Imphal Hotel ki sangai holda Navarna sinduna pangthokiba State Credit Seminar 2026-2027 da virtual oina Tribal Project Churachandpurna launch tauki. Ngasi pangthokiba thoram aduda Chief Secretary Punit Kumar Goyal, Navad Regional Office, Imphal gi General Manager, Partha Mandal na chingba saruk yaki, thoram aduda CM na makata na phongdokhibada, Navad na sinduna tongan ba sector da social economy develop taunanaba, gidamak laukhalakliba khongthang sing asina, manipur na saukhatpagi lambida chatpada hena khumang, chausil halagani haiba wafam singsu phongdokhi.